ꯌꯥꯝ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯒꯗꯤ ꯈꯨꯕꯤꯗꯨꯅ ꯇꯛ ꯂꯥꯎꯅ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯇꯨꯁꯨ ꯇꯛ ꯂꯥꯎꯅ ꯅꯝꯁꯤꯟꯕꯤꯔꯝꯃꯣ Hai ma'am Kasal Maitai channel da taramna okchari ngasi di miyamgidamata mathen ama puduna lae ngasi akoina chagadaba mathen jedi kainoni asi chenggrup natra chenggrup ka khamesindiga aina alu thakre chenggrup ka adagi nga matum amani khakka adagi khamen asindiga tauna ama chamthong taure ꯏꯂꯤꯁꯥꯁꯦ ꯉꯁꯤ ꯍꯪꯒꯥꯝ ꯃꯔꯨꯒ ꯑꯣꯏꯅ ꯊꯣꯡꯉꯦ ꯑꯁꯤꯒ ꯌꯣꯡꯆꯥꯛ ꯑꯅꯧꯕ ꯈꯔ ꯂꯩꯔꯦ ꯑꯃꯦꯠꯄꯤ ꯇꯣꯉꯥꯒ ꯃꯣꯔꯣꯛꯀ ꯇꯣꯉꯥꯒ ꯃꯣꯔꯣꯛꯀ ꯑꯗꯩ ꯇꯤꯜꯍꯧ ꯑꯃꯦꯠꯄꯤꯒ ꯇꯤꯜꯍꯧꯒ ꯌꯥꯎꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯖꯔꯒꯦ ꯑꯩꯈꯣꯏ ꯍꯧꯔꯒꯦ ꯃꯌꯥꯝ ꯆꯥꯕ ꯆꯝꯊꯣꯡꯁꯦ ꯍꯥꯟꯅ ꯆꯥꯒꯦ ꯃꯌꯥꯝ ꯆꯝꯊꯣꯡꯁꯦ ꯆꯦꯡꯒ꯭ꯔꯨꯝ ꯑꯀꯨꯞꯄꯤꯗꯨꯅꯤ ꯃꯌꯥꯝ ꯑꯩꯗꯤ ꯉꯥ ꯍꯥꯟꯅ ꯆꯥꯅꯤ ꯕꯖꯥꯔꯗ ꯆꯦꯡꯒ꯭ꯔꯨꯝ ꯑꯀꯨꯞꯄꯁꯦ ꯌꯣꯜꯂꯝꯃꯤ ꯂꯨꯄꯥ 10ꯒꯤ ꯂꯧꯔꯩ ꯌꯥꯝꯃꯤ ꯃꯄꯨꯟ ꯑꯃ ꯂꯣꯏꯅ ꯊꯣꯡꯖꯜꯂꯦ ꯏꯂꯤꯁꯥꯁꯦ ꯃꯇꯨꯝ ꯑꯅꯤꯈꯛꯀ ꯃꯀꯣꯛ ꯑꯃꯈꯛꯀ ꯆꯥꯔꯅꯤ ꯃꯀꯣꯛ ꯑꯃ ꯑꯁꯤ ꯃꯇꯨꯝ ꯑꯃ ꯑꯁꯤꯁꯨ ꯃꯇꯨꯝ ꯑꯃ ꯂꯩꯔꯤ ꯑꯁꯤꯗꯤ ꯍꯥꯎꯔꯅꯤ ꯃꯌꯥꯝ ꯌꯦꯡꯅ ꯆꯥꯎ ꯄꯨꯛ ꯄꯣꯈꯥꯏ ꯍꯥꯏꯔꯛꯀꯅꯤ ꯆꯥ ꯂꯣꯏꯔꯒ ꯍꯥꯎꯔꯦ ꯑꯩ ꯑꯃꯦꯠꯄꯤ ꯆꯥꯔꯔꯣꯏ ꯃꯣꯔꯣꯛ ꯁꯥꯅꯤ ꯃꯌꯥꯝ ꯆꯝꯊꯣꯡꯒꯤ ꯆꯥꯛꯀ ꯆꯥꯔꯒꯦ ꯌꯥꯝꯅ ꯍꯥꯎꯔꯦ ꯆꯥꯛꯇꯨꯗꯤ ꯁꯤꯅ ꯑꯣꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯃꯌꯥꯝ ꯈꯣꯛꯄꯗ ꯈꯔ ꯋꯥꯈ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯌꯣꯡꯆꯥꯛꯁꯦ ꯂꯣꯊꯔꯦ ꯑꯗꯒꯤ ꯃꯅꯨꯡꯒꯤ ꯑꯁꯪꯕꯗꯣ ꯃꯄꯥꯟꯒꯤ ꯀꯣꯚꯔꯗ ꯂꯧꯊꯣꯛꯑꯒ ꯃꯅꯨꯡꯒꯤ ꯑꯁꯪꯕꯗꯣ ꯂꯧꯊꯣꯛꯑꯒ ꯆꯥꯔꯤꯕ ꯃꯄꯥꯟꯒꯤ ꯀꯣꯚꯔꯗ ꯆꯥꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯁꯥꯏꯕꯗ ꯑꯃꯦꯠꯄꯤꯁꯦ ꯈꯤꯇꯪ ꯌꯦꯡꯉꯒꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯌꯣꯡꯆꯥꯛꯇꯤ ꯑꯣꯏ ꯑꯩ ꯅꯍꯥꯟ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯃꯨꯛꯇ ꯌꯥꯡꯈꯩ ꯍꯨꯛꯆꯜꯂ ꯆꯥꯕꯗꯩ ꯑꯗꯨꯝ ꯑꯣꯛꯈꯔꯦ ꯑꯣꯛꯅ ꯆꯥꯔꯕꯗꯤ ꯑꯣꯛꯇꯗꯤ ꯃꯌꯥꯝ ꯉꯥ ꯊꯣꯡꯕꯁꯦ ꯑꯃꯨꯛ ꯆꯥꯟꯅ ꯌꯦꯡꯉꯒꯦ ꯑꯍꯥꯟꯕꯗ ꯆꯝꯊꯣꯡ ꯆꯥꯔꯦ ꯉꯥꯁꯦ ꯑꯃꯨꯛ ꯌꯦꯡꯉꯒꯦ ꯍꯥꯎꯕ꯭ꯔꯥ ꯍꯪꯒꯥꯝ ꯃꯔꯨꯒ ꯏꯂꯤꯁꯥꯒ ꯊꯣꯡꯅ ꯆꯥꯕꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯗꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕꯗꯗꯤ ꯆꯥꯈꯔꯦ ꯑꯩꯁꯨ ꯑꯍꯥꯟꯕ ꯊꯣꯡꯖꯔꯤꯅꯤ ꯍꯥꯎꯋꯦ ꯐꯖꯅ ꯃꯌꯥꯝ ꯍꯥꯎꯔꯝꯃꯦ ꯍꯥꯎꯋꯦ ꯃꯣꯔꯣꯛꯇꯤ ꯈꯤꯇꯪ ꯋꯥꯠꯂꯦ ꯀꯩꯗ ꯏꯟꯖꯥꯡꯁꯦ ꯑꯩꯅ ꯁꯥꯏ ꯍꯥꯏ ꯑꯃꯦꯠꯄꯤꯅ ꯆꯥꯖꯗ꯭ꯔꯕꯅꯤ
Hawi ma'am hawi. Em dọc chạc chết rồi thôi máy đầu tiên nó thằng để dọc chạc chị trao rồi đi chạc chị hào với sao vậy dọc chạc giao để đi chạc nhanh đi Nhàm trang thì đi uống đấy. Anh đi uống rồi thằng này thấy nè. Bây giờ thằng nè mà là phụ thuộc mày ai rồi mà thì ra để nị sinh chị ra rồi chứ serious là bọn nào. mày à không mình Không mà khuyên được biết hậu mình serious lên rồi. sinh gì Sinh nhân dạng này làm nhiều. sinh thì thật chú thằngนึงไงแบบđấy là thật chất là đi ông chắc chẳng ra rồi đi vậy thật là sinh là thật tên này đi vậy sắm hào với thế ra để đi ông mua 30 Đúng rồi cái gì thôi. Ai mà mình bị nó thuộc rồi. mày làm ấy chạc chứ cha bây giờ lôi để hay đi ngâm mà rồi ra mà này khăn lụa đấy lôi xanh là cái hạt trắng chứ cũng chỉ thằng gần lại xong lôi xanh là cái làm ra nhưng thằng này nị sinh thật ra vậy thì thằng này nị sinh
ได้ไหมอ่ะว้าไม่สิ่งที่อุบัตินั้นผู้กันเลยยันนี่สิทธิ์นั้นเรา ꯃꯌꯥꯝ ꯆꯥꯕꯗꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯁꯤ ꯑꯃꯨꯛꯇꯪ ꯆꯝꯊꯣꯡꯁꯦ ꯑꯃꯨꯛ ꯏꯁꯤꯡꯒꯤ ꯃꯍꯨꯠꯇ ꯒꯥꯔ ꯒꯥꯔ ꯑꯣꯏꯅ ꯑꯝꯇ ꯆꯤꯡꯁꯜꯂꯒꯦ ꯑꯩꯗꯤ ꯊꯥꯔꯣꯏ ꯆꯟꯗ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯃꯅꯥ ꯃꯁꯤꯡꯒꯤ ꯆꯨꯝꯊꯣꯡꯁꯤꯗꯤ ꯆꯥꯕ ꯐꯩ ꯊꯕꯛ ꯁꯨꯕ ꯑꯩꯈꯣꯏꯒꯤꯗꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤ ꯀꯥꯟꯅꯕ ꯄꯤ ꯑꯗꯨꯅ ꯏꯁꯤꯡꯒꯤ ꯃꯍꯨꯠꯇ ꯑꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯊꯛꯑꯒꯦ ꯃꯌꯥꯝꯗꯗꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯥ ꯍꯥꯏꯁꯦ ꯆꯨꯝꯃꯤ ꯆꯨꯝꯃꯒꯁꯨ ꯆꯨꯝꯊꯣꯡ ꯍꯥꯏꯕ ꯆꯨꯝꯊꯣꯡꯁꯤꯗꯤ ꯑꯅꯤꯔꯛ ꯍꯟꯅꯗꯤ ꯆꯥꯅꯤꯡꯗꯦ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕ ꯑꯗꯨꯅꯤ ꯐꯔꯁꯨ ꯆꯥꯅꯤꯡꯗꯦ ꯍꯟꯖꯟ ꯍꯟꯖꯟꯅ ꯅꯣꯡꯈꯠꯀꯂꯦꯔꯣꯏꯅ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯒꯗꯤ ꯈꯨꯕꯤꯗꯣ ꯅꯥꯔꯁꯨ ꯅꯥꯅ ꯂꯥꯏꯛ ꯃꯆꯥ ꯑꯃꯃꯝ ꯇꯛ ꯂꯥꯎ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯗꯨꯇꯗꯤ ꯀꯥꯎꯕꯤꯅꯨ ꯃꯌꯥꯝ ꯃꯌꯥꯝ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯒꯗꯤ ꯈꯨꯕꯤꯗꯨꯅ ꯇꯛ ꯂꯥꯎꯅ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯗꯨꯁꯨ ꯇꯛ ꯂꯥꯎ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯑꯗ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯣ ꯑꯣꯜ ꯊꯝꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛ ꯑꯞꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯂꯥꯛꯅꯕꯒꯤ ꯑꯗꯣ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯀꯥꯏꯅꯔꯁꯤ ꯕꯥꯏ 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 ꯕꯥꯏ